Real voice ta adom bo amu khanna taram da oxinjari. China gi spy balloon ni haina khaladuna United States na makoi gi Air Force thagatuna jet fighter season raga atya da thugai khre. Kharani sida United States ki mi sing loi na mi paina kre ki na kre makoi gi atya gi mathak ta chaw kraba ango machu gi balloon ama paina lakpa ubada. Makoi na khanna ki maduda kari bu yaurakli ba natraga spying tawbagi thajil lakli bra China na achobi issue wai ki US ta makoi na hai ki international space law bu violate tawduna thajil lakhebani pot ase balloon asigi maramna China amadi US relation amuk hena pathan gidre. President Joe Biden na Wednesday numittana pot ase thugai dokro hai krabani adubu madu kai khraga makup mata mirakta tagani kiduna samudra mathak yorak laga thugai na bangai duna leiraba tung ngarang jet fighter na thugai kibani balloon ado 60,000 feet mathak ta pairakhi angak pawadi balloon ado thugai bagi damak jet fighter amatana te mayam chatki refueling jet suyawi aduga air to air missile use torga thugai ki kai kraba balloon Atlantic Ocean da taki madugi aremba sing recover tauri aduga USA na hai China gini amasung US ki maruai na mafam khara lot ni yengbagi sijin rakpani balloon asigi thodok ase yamna chawbo mafam oi ki US ta amaram da China na haira ki balloon ado airship makalamani amasung nong sit meteorological gi phimam khangna ba sijin nei maruai na akan banong sit na mabu mana paigada mafam dagi lapna chen duna pukhi bani Russia Ukraine Volgograd natraga matamagi Stalingrad ta mifam amada thamkiba lecture da President Putin ngarang haiki World War II da ekhoi Nazi gi khutta defeat oirui adubu ngasi gi phibam de yeng lurabati soidana Ukraine war ase ekhoi ngamgani US amadi Western pauna Ukraine khongdang da Russia gi siraba army gi basing lakh ani suri haikri adubu Ukraine gi kayam siramlani madu dimension tawrakte Ukraine gi di army sibatana tana infrastructure kaya su tak tumli bani myoi kaya chen nakrabani lalaksida army Pajin na kiba adusu sinjok sinjin tawdari makoi laibak ani sing marakta Houjik akan belan oiri Bakhmut ta President Zelensky na hai Bakhmut law na bahot na gani ay koi gi army sing na lep palaitana awa pa amati yang tana amuram di west na achoba amount amaga handak pidore Ukraine help ki damak chahi ama farak dore lana se 1 year anniversary oidore Ukraine gi nongpok thang basarukta leiba Donbas ki mafam kaya lep palaitana lan oiri lan asigi maram da Russia gi oil natural gas ta su sanction kaya laiki masigi kansan da Arab leaders sing directly sanction asigi maram da world oil ma tangat ale bahalde amasung warakini amaram da Russia gi Wagner group na takhai di Ukraine da masi yamna choba headache ama oibata na tana Russia gi Wagner group ki head adugi mathak da criminal case ama international court of file dogre Ukraine gi prosecution general aduna amuram da Russia na makoi gi army yamna amuk thajile Ukraine da handak ase masidagi Zelensky na hairakre lan ase taseng ware Pakistan da makoi gi paisa gi value kayam anthakre Pakistan da makoi gi paisa gi value kayam hanthakre haibada dollar amagi mamal ase Pakistan rupees ta Pakistan da makoi gi paisa gi value kayam hanthakre haibata dollar amagi Pakistani rupees 276.58 kamana kre laibak amaran to vibes arai pati oiramlo Houjik su Pakistan economic crisis loidri chathari solve oidri International Monetary Fund da Pakistan gi leiriba foreign currency subnagi numit tani pani tagi mangai rakle haidi masina maram oiraga maruina petroleum industry da yam effect oire laibak asida petrol di maruina mapandagi pusilak pani foreign money darkar oi maramatuna petrol loba ngamlak laroi haibagi akibi leire Houjik chom ware Pakistan gi public sing protest ki mathak ta protest chathari khara na launarakli Imran Khan bu support ki mongda amusung Houjik oiri pa na Sharif ki wanau pa se lauthok laga afaba leader am parak no yam kana fatnari amaro da Bharat business king Adani amade America gi investment research firm Hindenburg ki ro phajana chathari Houjik loitri Hindenburg ki report ki matung da Adani gi share le palaitan khantarakli Adani Houjik world richest man gi list gi
out oikre tara number dagi de out oikre hojik makha da hai tabule play ti tara manga suba phawdi yore LIC SBI gi crore ke adani da changri hairi madu sulup khiramlani amarom da adani ge mathak da inquiry su yam da kana chataba hokri pham da adubu adani sathina loss oidana pham ki gadra madu ti oiroi hai kanglup amana maram di magi company khara di strong ni sini foundation adubu maon da thajin ke ba crore kaya Mankrabani Madu Singh the Yarakloy Aduna, expert Sing Hai Mag Sampati wealth Karati Sweden Yolbata Agani. Palestine and Israel Gimatak Marakta. Palestine and Israel Gimarakta tension among Hengale, Handak Palestine Gimakadi drone attack or Kremasung. Amram the Israel occupied West Bank, the rate Tobukalo in a rocket power the launch to Akaya, Toyam Tokan Kre, Asok Apanyam Tokre, ano but tension as a Karanimang, the Israel Sipicing Lalahulu, Amalaching never the West Bank, the rate Tobata, Mu Karahalamba the Gi, Maduki Laman, when a Palestine Ginupa Manai, no way put like a Zeus Punpam that like a Kablam Kiamasung Mukoi Kara Hatki, well the Kano with tension say Amuk Hela Kibani, Palestine sing. Hanbalay tanahonari makoy gi demand pangnaba adubu makoy dagi Israel force na yamna heli maramdi makoy mapangan kan batana tana sen tum yamna layra ba dugumba nation mo ikre. So thanks for watching.